Ngara nungdan phong kiba kangleba kimera gi pause digi maru eba pau khara khangasaraga miyamda khudo tamjike sakhangdaba singna nomai kapsilam lei ngara numidang pung 12 mi yankhairam taba matamda masakhangdaba khulai paiba singna Imphal East ki manungsana Porompa Police Station na konba ayang pali sabi leirak lane number 6 ningthempokri mapada leiba athopang Kumar Singa kauba amagi mayumda nomai ram khara kapsilam le haidei nomai kapsilamba aduda aso apan amata yaukiba leitei kanana kari maramgidamak nomai kapsilambano haiba hojik phawbagi oinadi khangba ngamdrei thaudo aduga mari lenina Porompa Police Station na case ama lakhaikhre haidei makha tarakpa paukda viral video amana Meitei amade Meitei pangal anigi amata oiba maribo yakhai thigainaba honaraklebase lengang thidopiduna matik chaba thabak lakhapio false ireba ngakpada pomom tingduna Meitei amade Meitei pangal anigi marakta lainarakliba amata oibagi maribo yakhai thugainaba maungda audio ama viral ohelakpa yamna mathong hoktaba thawongni haina Federation of Civil Society Organization Manipur Fox amadi chapminariba lup 13 na phongdorakle Kawada leiba Federation of Civil Society Organization Fox Manipur gi office ta lup asiga chapminariba lup 13 ki thamising yauna ngasi pangthokpa paugi mifam amada Fox ki General Secretary Angom Sunni Kumar na phongdokhibada tha asigi tang 19 da social media da audio ama viral ohelakkiba duna Meitei amasu Meitei pangal aniga lainariba amata oiba nungsibagi mari asida singchep thanaba sinba oina thoalei Meitei pangal sing saisa kayagi mamangdagi Meitei singa amata oina laminarlibani sei tere khundaki ba kumjali sing machani pa maudraga mathoige Angro Manipur ward amata oina leminaduna pambom tingminakhibani leiba asigi hauji oiriba kari tholagadagi khangdraba sida asigumba audio thadorakpa si yamna mathong hoktabagi thabak nei lengangnasu asigumba thabakta chenariba sei Meitei laktagi oirabasu Meitei pangal laktagi oirabasu thidolaga matik chaba thabak lokhapiu Meitei pangal laktasu asigumba thaba asina thabai sokpa yoramba leirabasu thajabiraganu aikoi punna Meitei amadi Meitei pangal singi puwari khangbaga loinana academic syllabus ta haplaga tambiba mathau tare puwari khangdabana asigumba mathong hoktaba thaba ase satharakpa oigani leiba asigi hojik mayoknariba lal asida su Meitei pangal singna imaleba gidama pomom tinglibani haiba khangba mathau tai Tunglam chata Manipur sotha hongnaba sinbagi mahutta mangda sakhanaba oina honaminasi haikhe paugi mifam aduda saru yakhiba Manipur Muslim Welfare Organization MMWO gi President Boy Khuri mayumna hai Meitei amasung Meitei pangal anigi nungsinaba thajanaba manghanaba honaroise khangawdabadagi lana interest da oiragasu kanagombagi ithildagi oiragasu tungdari machigumba asi thadopigano Meitei pangal 15 suba century gi matamdagi nungsi chanana lamdam asida khunda leitaduna leminaraklabani aikhoi yeknaba masakhangse lamdam asigi historical chronicle singna Meitei amadi Meitei pangal anigi mari mayek singna taksaraga leiribani masida ethnic ki oiba issue sing sagaloise lengangasu mari leinaba authority na audio thadaraklibwa chi thidokpio yengduna leibana di asigumba asina thoaningdaba thaudok tholakpa yai masida lenganga tawgadaba thaudang adu yamna chawi haiki makha tarakpa pauda Barat lengangna phagi mamba thabak toriba makai miyamna singnaba hengalakani khangse sanural Barat sarkarna hanjin phagi mamba thabak thoram kaya damdam asigi miyamda uliba makai makhoina nongmanongbagi singnaba hengalakani haibasi kaudaba fai haina salai apumba nupi sanural ge General Secretary Akoijam Santina press ta thadorapa tero asin hairi chero asin hai ngasigi chiraba lamdam asigi thajadabana thallaba ponchirol amada hinglingaita Security Advisor Kuldip Singana paugi mifamda phongdokiba wafam training ningthina tawraba Kuki militants amapa Manipur da changsilaktuna miyoi kuntra na suba group sing khadoktuna attack chathanaba semsare haiba tunga intelligence input singdagi khangbangam lei wafam asi haukiba September 10 gi mamangda bayak oikiba miyamna fake news amagum khanduna laklei aduba Manipur lenga asina su section phep lawbagi mami adu tade matang asida mama singna thamningba maru oiba wafam de Haukiba Janawari 15 da CM ge Secretary oiriba NGO Free Section Waro haibade Mizoram da Kuki khulai faiba miyoi chanimok changsilapagi pau laire hajuna ai bachirol thaki haibage social media da viral oire wafam asi khanglaba fawba da security advisor amade DGP na jiri da security matam chana karigi thaki da bano haiba wahangso hanglakli makha tarapa pauda bablu loitombanga loina reversing na mangodage lapna laibiyo Meitei lepun Human Rights Alert ki Director Bablu Loitongba masi Meitei ama oiragasu Kuki singa pulaga Meitei singi mayokta thabak tawba miyoi nei mahakaloina reversing mangondagi lapna laibiyo haina Meitei repun Tengol puba kaksing Yurembam Pradeep Kumar na phongdokrai ngasi Manipur Press Club ta pangthopa paugi mifam amada
ꯌꯨꯝꯂꯦꯝꯕꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯑꯦꯝꯔꯤꯒꯦ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯅ ꯁꯦꯜꯇꯔ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ PDFꯀꯤ ꯋꯨꯃꯦꯟ ꯋꯤꯡꯁꯀꯤ ꯀꯃꯥꯟꯗꯔ ꯑꯃ ꯂꯥꯟ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯊꯝꯂꯝꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯇ꯭ꯔꯥꯟꯁꯄꯣꯔꯠꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯂꯥꯜ ꯑꯁꯤ ꯃꯩꯇꯩꯅ ꯍꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯆꯦ ꯊꯥꯔꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯜꯂꯒ UNꯗ ꯆꯠꯄꯗ ꯅꯠꯇꯅ ꯑꯃꯦꯔꯤꯀꯥꯗ ꯐꯥꯎꯕ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯋꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯜꯇꯔ ꯇꯧꯍꯟꯕꯗ ꯍꯥꯟꯅꯒꯤ CM ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯅ ꯃꯥꯟꯅꯔꯒ ꯁꯦꯜꯇꯔ ꯄꯤꯔꯝꯕꯒꯤ ꯗꯤꯇꯦꯜ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯂꯤꯄꯨꯟꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯑꯁꯤꯗ ꯑꯐ ꯐꯠꯇ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯕ ꯀꯨꯀꯤꯒ ꯃꯥꯟꯅꯔꯒ ꯀꯨꯀꯤꯗ ꯐꯟꯗꯤꯡ ꯇꯧꯔꯤ ꯍꯥꯏꯕ ꯃꯩꯇꯩ ꯈꯔ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯐꯥꯎꯕ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯅ ꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯂꯥꯟ ꯃꯃꯥꯡ ꯊꯥꯔꯒ ꯌꯦꯛꯅꯕ ꯀꯨꯀꯤ ꯃꯨꯠꯊꯠꯀꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯈꯔꯗ ꯂꯣꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯨꯀꯤꯅ ꯅꯠꯇꯦ, ꯃꯩꯇꯩꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯨꯀꯤꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ, ꯔꯣꯕꯤꯟ ꯅꯪ ꯀꯨꯀꯤꯅ ꯍꯥꯠꯂꯣꯏ, ꯃꯩꯇꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯥꯡꯈꯗ ꯀꯨꯟꯕ ꯂꯤꯟꯗꯤ ꯀꯨꯏꯅ ꯊꯝꯕ ꯐꯠꯇꯦ꯫ ꯏꯆꯥ ꯏꯁꯨꯅ ꯅꯦꯠꯂꯨꯅꯤ, ꯑꯍꯜꯒꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯆꯪꯂꯝꯒꯅꯤ, ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯒꯩ ꯆꯤꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ 9mm SMG ꯀꯥꯔꯕꯥꯏꯟ ꯑꯅꯤ, 12 ꯕꯣꯜ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯑꯃ, 01 ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ .32ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯑꯃ, 36 IC ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5, ꯑꯥꯔꯃꯤꯡ ꯔꯤꯡ 4, 12 ꯔꯥꯎꯟꯁꯤꯡ 2, ꯔꯥꯏꯐꯜ 19, ꯗꯦꯇꯣꯅꯦꯇꯔ ꯑꯃ, BP ꯑꯥꯏꯔꯟ ꯄ꯭ꯂꯦꯠ 2, BP ꯖꯦꯀꯦꯠ ꯑꯃ, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ 2, ꯁ꯭ꯇꯟ ꯁꯦꯜ 2, ꯋꯥꯀꯤ ꯇꯣꯀꯤ ꯕꯥꯏꯑꯣꯝꯐꯦꯡ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯕꯣꯡ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯐꯨꯠ 5 ꯍꯦꯟꯅ ꯁꯥꯡꯕ ꯔꯣꯀꯦꯠ ꯑꯃ, ꯐꯤꯠ 3 ꯁꯥꯡꯕ ꯔꯣꯀꯦꯠ ꯑꯃ, ꯂꯥꯔꯖ ꯁꯥꯏꯖ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯥꯔ ꯑꯃ, ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯥꯔ 2, ꯃꯣꯔꯇꯥꯔ ꯕꯣꯝ ꯀꯟꯇ꯭री मेड 4, पिस्टन 2, मैगजीन 2, राइफल एम्युनेशन राउंड 7, सिंगल बैरल राइफल्स 1, एक्सप्लोसिव ग्रेड केजी 3 ग्राम 2, क्रोटेस मीटर 18, फ्यूज 7 फगत्पा ngamखꯤ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯃꯣꯜꯖꯣꯝ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗꯁꯨ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯍꯦꯚꯤ ꯃꯣꯔꯇꯥꯔ ꯄꯣꯝꯄꯤ 3, 12 ꯕꯣꯔ RDX 2, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ ꯕꯣꯝ 4 ꯐꯒꯠꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯅꯥꯡꯄꯣꯛꯄꯤ ꯍꯤꯜꯁ ꯔꯦꯟꯖꯇ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ MP5 A3, मैगजीन पिस्टल 2, मैगजीन 2, इंसास इंक्वायरी बर्ड राइफल्स 1, मैगजीन 1, राइफल एम्युनेशन राउंड 19 फगत्पा ngamखꯤ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫